NGARANGDAGI HOUDUNA LECTURER'S Association Manipur 2018 batch ki APUNBA oza satrukasupna ahumna CHATHARAKLIBA pen down strike na Maram Oiraga Leingakki Schoolsingda Chaona Cheitheng Phangkhre ngasi nini chanba nimitasu Leingakki tongan ba Schoolsingna pen down strike makha thana chathaki nakalamaromda Leingakki Schoolsingda tamliba mairoi singi maikaidagi paumi singda phongdorakpada strike asina Maram Oiraga syllabus cover tawba ngamlaroidra haibagi chingnaba pokle maramaduna Leingak na mityeng changbiduna mairoi singi awaba amadi oza singa yasinaba puraknaba sinbiyu haina apil tarakli pen down strike to liba oza sing se akoi masing asuki mitik yami bakoi sing isna class ya matta to roi haiduna pen down to bana maram oiraga class di asuki mitik hor ga leire aduna hoba mayam singadi singasi sinna bo hona zama tamda asuki mitik awaba mayokna aduna yaragadi akoi sarkar gi side tagi education gi higher authority side tagi yasinna ba matam hubira agadi school ki salai basida kitang bating oina ba awabasi ko na nabudi mata haijari pen down strike na Maram Oiraga mahusa dagi fajana CHATHARAKLIBA normal classes mapung phadre maram asina mari laina authority singna athuga matam da miyeng changbiduna thuna solution pura pinaba haijari akoi normal class fajana tawgina ba haijari CHATHARAKLIBA pen down strike asina Maram Oiraga akoi chhatr singi normal class ki kaya pirere maram asina akoi syllabus asibu loiba nangodra habi akoi akiba pole aduna mari laina authority singna oja singi strike asibu athuba da yasina ba hona bi haina akoi ki analysis higher secondary academy ki student ki mai kai digi thamjari